ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯒꯗꯧꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯝꯁꯤ ꯆꯍꯤꯒꯤꯁꯨ ꯍꯥꯏꯕꯗꯤ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯅꯨꯃꯤꯠ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤꯗꯃꯛ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯤꯔꯝꯅꯤ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕꯁꯤꯡ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯂꯣꯏꯗꯥꯝ ꯋꯥꯛꯆꯤꯡ ꯊꯥ ꯑꯁꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯥ ꯑꯣꯏꯕꯅ ꯀꯣꯠꯇꯒꯤ ꯐꯧ ꯈꯥꯏꯍꯩꯗꯦ, ꯐꯧ ꯄꯨꯕ ꯄꯤꯍꯩꯗꯦ, ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯀꯣꯠꯇꯨꯅ ꯄꯤꯍꯩꯗꯦ, ꯃꯤꯉꯣꯟꯗꯒꯤ ꯆꯦꯡꯁꯨ ꯂꯧꯍꯩꯗꯦ, ꯐꯨꯡꯒꯥꯗꯒꯤ ꯃꯩꯕꯨꯁꯨ ꯄꯤꯍꯩꯗꯦ, ꯉꯥꯔꯨꯕꯥꯛꯇꯒꯤ ꯉꯥꯕꯨꯁꯨ ꯌꯨꯝꯂꯥꯟꯗꯨꯅ ꯄꯤꯍꯩꯗꯦ, ꯁꯦꯟꯐꯨꯗꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯄꯤꯊꯣꯛꯍꯩꯗꯦ, ꯀꯥꯎꯕꯤꯒꯅꯨ꯫ ꯍꯥꯏꯔꯤꯕꯁꯤ ꯋꯥꯛꯆꯤꯡ ꯊꯥ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯇꯧꯍꯩꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯅꯥ ꯍꯥꯏꯕꯗꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ, ꯅꯥꯄꯨ ꯃꯆꯨ ꯀꯥꯕ ꯑꯔꯤꯕ ꯎꯅꯥ, ꯅꯥꯁꯦꯜ, ꯅꯥꯄꯤ ꯁꯤꯡꯕꯤ, ꯎꯍꯜ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯒꯅꯤ꯫ ꯑꯇꯩ ꯄꯣꯠꯂꯝ ꯐꯪꯗ꯭ꯔꯕꯁꯨ ꯇꯥꯏꯔꯦꯜ ꯃꯇꯣꯜ 3 ꯂꯣꯡꯕ ꯑꯃ, ꯑꯗꯨꯒ ꯄꯨꯡꯐꯥꯏ ꯃꯅꯥ 5 ꯄꯥꯟꯕ ꯑꯃ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯡꯐꯥꯏ ꯑꯁꯤ ꯃꯅꯥ ꯑꯗꯨ ꯃꯌꯣꯜ ꯁꯥꯠꯄ ꯑꯣꯏꯒꯗꯕꯅꯤ꯫ ꯄꯣꯠꯆꯪ ꯑꯅꯤ ꯁꯤꯗꯅꯁꯨ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯏꯁꯦꯡꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯅꯤꯗ ꯆꯣꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯗ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯖꯅꯤꯡꯂꯤꯕꯁꯤ ꯏꯃꯥꯒꯤ ꯏꯔꯥꯠ ꯄꯣꯠꯆꯪ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯗꯕ ꯌꯥꯗꯕ ꯑꯃꯁꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯖꯤꯛ ꯃꯌꯥꯝꯗ ꯄꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕꯗ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯃ, ꯏꯅꯐꯤ ꯑꯃ, ꯈ꯭ꯋꯥꯡꯆꯦꯠ ꯅꯝꯈꯥꯡ ꯑꯃ꯫ ꯑꯅꯤꯁꯨꯕꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯐꯩꯖꯣꯝ ꯑꯃ, ꯀꯣꯛꯌꯦꯠ ꯑꯃ, ꯏꯅꯐꯤ ꯁꯂꯥꯏꯂꯦꯟꯒꯤ ꯑꯃ꯫ ꯑꯍꯨꯝꯁꯨꯕꯗ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃ, ꯃꯦꯡꯀ꯭ꯔꯨꯛ ꯈꯔ, ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ 3, ꯁꯪꯕ꯭ꯔꯩ ꯃꯇꯣꯜ 3, ꯂꯩ ꯑꯉꯧꯕ ꯈꯔ, ꯂꯐꯣꯏ ꯂꯐꯥꯡ ꯆꯪ ꯊꯣꯛꯄ ꯑꯃ, ꯑꯗꯨꯒ ꯑꯀꯠꯁꯦꯜ ꯑꯃ꯫ ꯇꯔꯦꯠꯁꯨꯕꯗ ꯁꯝꯆꯦꯠ ꯑꯃ, ꯃꯤꯡꯁꯦꯜ ꯑꯃ, ꯂꯤꯛ ꯑꯃ, ꯍꯩꯔꯝ ꯑꯃ, ꯂꯩꯔꯝ ꯑꯃ, ꯍꯩ ꯃꯅꯝ ꯅꯥꯏꯕ ꯑꯃ, ꯃꯔꯨ ꯑꯣꯏꯅ ꯍꯩꯆꯥꯡꯅ ꯍꯦꯟꯅ ꯐꯩ, ꯑꯗꯨꯒ ꯉꯥ ꯑꯉꯧꯕ ꯑꯃ, ꯅꯣꯡꯃꯗꯨꯒꯤ ꯆꯔꯥꯒꯤ ꯆꯦꯡ, ꯃꯅꯥ ꯃꯁꯤꯡ, ꯃꯔꯣꯏ ꯃꯄꯥꯡ, ꯊꯥꯎ ꯊꯨꯝ, ꯀꯖꯨꯞ ꯑꯃ, ꯑꯗꯨꯒ ꯍꯋꯥꯏꯅꯆꯤꯡꯕ ꯃꯊꯦꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯍꯥꯞꯂꯒ ꯑꯊꯦꯟꯄꯣꯠ ꯁꯦꯝꯂꯒ ꯀꯠꯀꯗꯕꯅꯤ꯫ ꯃꯇꯝꯁꯤꯃꯛꯇꯗ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯃꯤꯡꯈꯩꯔꯣꯟ ꯂꯥꯏꯔꯣꯜ ꯊꯤꯒꯅꯤ꯫ ꯏꯃꯣꯏꯅꯨ ꯏꯕꯦꯟꯒꯤ ꯃꯤꯡꯂꯦꯟ 3 ꯁꯨꯏ ꯍꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯑꯍꯨꯝꯅꯨ, ꯑꯈꯣꯝꯅꯨ ꯑꯃꯁꯨꯡ ꯑꯔꯩꯅꯨ ꯑꯁꯤꯅꯤ꯫ ꯆꯦꯡꯐꯨꯗ ꯂꯩꯕ ꯏꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯑꯍꯨꯝꯅꯨ ꯀꯧꯏ, ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯏꯃꯥꯒꯤ ꯃꯤꯡꯂꯦꯟꯅ ꯑꯈꯣꯝꯅꯨ ꯀꯧꯏ, ꯑꯃꯁꯨꯡ ꯐꯨꯡꯒꯥꯗ ꯂꯩꯕ ꯏꯃꯥꯒꯤ ꯃꯤꯡꯂꯦꯟꯅ ꯑꯔꯩꯅꯨ ꯀꯧꯏ꯫ ꯑꯔꯩꯅꯨ ꯏꯃꯥꯗꯤ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯂꯦꯡꯗꯅ ꯂꯩ꯫ ꯑꯍꯨꯝꯅꯨ, ꯑꯈꯣꯝꯅꯨ ꯏꯃꯥ ꯑꯅꯤꯗꯤ ꯉꯥꯏꯍꯥꯛ ꯁꯤꯟꯅꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯔꯝꯅ ꯆꯦꯡꯐꯨ ꯑꯃꯗꯤ ꯆꯥꯛꯈꯨꯝ ꯃꯄꯥꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯃꯤꯡꯈꯩꯔꯣꯟ ꯂꯥꯏꯔꯣꯜ ꯑꯗꯨꯗꯤ ꯍꯦ ꯏꯃꯥ ꯂꯩꯁꯤꯔꯦꯜ ꯂꯩꯄꯨꯟꯕꯤ, ꯂꯩꯃꯔꯦꯟ ꯁꯥꯌꯣꯜ ꯑꯣꯏꯔꯤꯕꯤ, ꯏꯆꯤ ꯇꯛꯇꯕꯤ, ꯑꯔꯥꯏ ꯀꯪꯗꯕꯤ, ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯑꯆꯥꯎꯕꯤ꯫ ꯑꯍꯨꯝꯅꯨ ꯂꯩꯃꯒꯤ ꯂꯥꯏꯔꯣꯜꯅ ꯇꯔꯥ ꯆꯥꯛꯅꯤꯡ ꯈꯥꯛꯅ ꯆꯥꯛꯁꯧꯕꯤ, ꯋꯥꯡꯂꯩ ꯌꯦꯟꯅꯤꯡ ꯈꯥꯛꯅ ꯌꯦꯟꯁꯧꯕꯤ, ꯋꯥꯌꯦꯜ ꯋꯥꯉꯝ ꯊꯧꯔꯥꯡꯕꯤ, ꯍꯨꯌꯦꯜ ꯂꯥꯟꯆꯦꯡ ꯁꯥꯐꯕꯤ, ꯏꯜꯒꯤ ꯈꯨꯠꯆꯤꯡꯂꯤ ꯑꯣꯏꯔꯤꯕꯤ, ꯄꯦꯒꯤ ꯆꯍꯨꯝ ꯑꯣꯏꯔꯤꯕꯤ, ꯍꯤꯄꯣꯞꯄꯤ ꯌꯥꯏꯄꯣꯞꯄꯤ ꯍꯤ ꯂꯩꯃ, ꯍꯤꯀꯨꯕꯤ ꯌꯥꯏꯀꯨꯞꯄꯤ ꯍꯤ ꯂꯩꯃ, ꯍꯤꯀꯨꯕꯤ ꯌꯥꯏꯀꯨꯕꯤ ꯌꯥꯏꯁꯅꯥ ꯀꯧꯅ ꯃꯤꯡꯈꯩꯕꯤ, ꯂꯩꯃ 9 ꯁꯥꯌꯣꯟꯕꯤ꯫ ꯑꯈꯣꯝꯅꯨ ꯂꯩꯃꯒꯤ ꯂꯥꯏꯔꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯒꯅꯤ: ꯅꯥꯛꯊ ꯂꯩꯃ ꯄꯥꯎꯗꯣꯏꯕꯤ, ꯐꯨꯔꯦꯞ ꯂꯩꯃ ꯂꯨꯆꯥꯎꯕꯤ,
फुरेब सांजौ ओइरिबी फुरोल वालोलुंगदा याताबी अयुकना सरा नोंदंबी नुमिदांग सरा नोंखाइबी ताइबंग नावयो नावकोनबी इमा हाउसम तोंदमनबी इमोइनु अहोंबी असाउबी अदुगा लेरिनु लेइमेगी लाइरोना असुमना सोनबीगनी अरैनु लैसिनबिरओ अहुमनु हुमजिनबिरओ अखोमनु खोमजिनबिरओ कंगला सिरा मरी मक्तदा माले माइकई मरी सुंगदाई निपान मक्तदा इल्गी खुसिंगली सिंगलिबी सिंगबुगुम सिंगसिनबियु पेगी सहुम सुपगुम सुपसिनबियु इगी तत्पीगनु इखोंग कंगबीगनु तरा साकनिंग खाकना साकसौबी वांगलै येनिंग खाकना येनसौबियु हाइरिबसिंग असि मपुंग ओइना खोइना खंगदबा अमदि फादबा लोइनना हैदबा तारगसु चौराकना खोइना तौदबा यादबा मऊ मतौसिंगदा करमना तौगनी हाइबदसु थमजरके असुमना वखंदा पुकनिंगदा इकोइना सोनजगनी हे इमा इबेमा खोइमोम नखोंग खादा हैरांग लेरांग खिबिक कुमसी सही सिदा कचरी पेनबी हैबी इमा नंगना पेनबियु ngasiगी amadi hariba laironasi asumnasu makhada sonbigani hung pokpi tu tukup haukup lahing pun tarengsi hing kobi thup kobi haiba matam sidai koina hung haiba sida hung haiba wahai si koina haiba matamda sinsi umsin bigadabani layonglang tanobi kobi imaki nakhong nganglau khada tolaba taibangna nijaba khibik pinabiu latnaba leitana thaujan lankubiu lengdana leibiu he ima asum haibigani imuinu imagi mingkhiron lairol asi hek sonba loibaga imungi mi punamak nokpok onduna khurumduna thongni jagani thongni jaba hek loibaga imada kachariba nga angauba seng hawai yensang napi thau thum maroi mapang punamak khubak ahumlak khuraga kaithok pigadabani madugi tungda thong thakduna ayuk katpagi sara numidang katpagi sara tamgani madu thongba hek loibaga mayam phaminaduna sakmin thakminagadabani numit asida khana sainaba nupa nupi phamdinaba mikap mirau khol taba amadi imungi lanthum pochei huran khiba fatte haksang da thonga phibu maina sakhaide taibang haksang busu khambi maina waheide haiba imoinu imagi laigi wayan leiribani lairimbi imagi iratpa numit asida imungi laimaral sidabi amadi laining thau sana mahida athen pot ani mairaga konana katkani athen pot ki polamdi mai sangdaba uhai mana masing lapoi sang thokpana singba oigadabani amana nongmagi imagi phunga lairuda lukkat patarabadi saksadum ohum yensang khara lada hapnabagi tungda imagi asamba lairol asi solloga katpigadabani lairol adudi imoinu ima ahong chawbi asi tattabi arai khangdabi tara sakning khakna saksaubi wanglei yening khakna yensaubi furup leima lusaubi amadi leimarel phamthon karibi ima nangna nasana nai singbu wata padababu pinabiu haina mai nokpok onduna khudak kunduna khut ani leitana khurum jagadabani asumna numittu dai khoina imoinu imagi ira thongni numitai khoina tawgadaba sing asi asumna tobigadabani event imoinuna yaba amasung yadaba sanalonsat kari lei haibasigi matangda khara khajik thamjage ahanbada event imoinuna nupa amasung nupina ya tawba thabakta yaba sanalonsat kari lei haibadugi matangda thamjage mayum palaga nupa mahak adu lauthop lokoi leitaba asum batangangba pukning setpa leita lairagi mateng pangba asonbagi damak pangal piba fattaba singda nongsagum uhanba ngamba ahal lamanbu luna sana tawduna ikai khumnaba amadi kalakpa haibadu leitaba mi mahak adu tabuni event imoinuna pamjaba nupana polangkhok makha lit fade haibasu khangminasi mayum palabi nupi mahak adu ayuk kontha
ꯍꯩꯕꯤ ꯅꯨꯃꯤꯗꯥꯡ ꯀꯣꯟꯁꯤꯟ ꯍꯩꯕꯤ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯣꯌꯨꯝ ꯂꯥꯏꯒꯨꯝ ꯊꯧꯒꯜꯖꯕꯤ ꯃꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯍꯤꯔꯤ ꯀꯣꯟꯖꯕꯤ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯑꯆꯨꯝꯕ ꯉꯥꯡꯕꯤ ꯏꯁꯧ ꯂꯥꯡꯗꯕꯤ ꯈꯣꯟꯖꯦꯜ ꯋꯥꯡꯗꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯖꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯇꯕꯨꯅꯤ ꯏꯕꯦꯟꯅ ꯄꯥꯝꯖꯕ꯫ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯏꯃꯥꯒꯤ ꯁꯣꯅꯄꯨꯡ ꯅꯠꯇ꯭ꯔꯒꯅ ꯋꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯋꯥꯏ ꯇꯩꯕ ꯃꯇꯝꯗ ꯆꯤꯡꯈꯩꯗꯒꯤ ꯍꯧꯗ꯭ꯔꯕ ꯋꯥꯏ ꯇꯩꯕ ꯃꯇꯝꯗ ꯃꯔꯥꯡ ꯃꯔꯥꯡ ꯇꯩꯔꯕ ꯂꯨꯅ ꯅꯥꯟꯅ ꯇꯩꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯅꯈꯥ ꯂꯨꯈꯥ ꯂꯨꯅ ꯅꯥꯟꯅ ꯊꯝꯗ꯭ꯔꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯝ ꯐꯥꯔꯕ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯆꯥꯃꯉꯥꯅ ꯏꯃꯥ ꯂꯩꯁꯤꯔꯦꯟꯕꯨ ꯂꯩꯄꯨꯝꯕꯤꯕꯨ ꯂꯥꯏꯕꯛ ꯇꯣꯡꯗꯝꯗ ꯑꯍꯨꯝꯂꯛ ꯅꯝꯗ꯭ꯔꯕ ꯃꯄꯥꯜ ꯊꯣꯔꯛꯂꯒ ꯁꯣꯅꯄꯨꯡꯒꯤ ꯏꯃꯥꯕꯨ ꯈꯨꯔꯨꯝꯗ꯭ꯔꯕ ꯑꯃꯁꯨꯡ ꯀꯣꯔꯧꯍꯟꯕ ꯅꯨꯃꯤꯠꯄꯨ ꯍꯥꯟꯅ ꯈꯨꯔꯨꯝꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨ ꯏꯃꯣꯏꯅꯨ ꯏꯕꯦꯟꯅ ꯄꯥꯝꯖꯗꯦ ꯍꯥꯏꯕꯁꯤꯕ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯃꯨꯡꯗ ꯈꯣꯡ ꯁꯤꯠꯇꯨꯅ ꯆꯠꯂꯕ ꯙꯥꯔꯤꯗ ꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯕ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯃꯅꯤꯡ ꯑꯃꯁꯨꯡ ꯃꯈꯥ ꯑꯣꯟꯅꯅ ꯆꯥꯔꯕ ꯏꯃꯨꯡ ꯑꯗꯨ ꯏꯕꯦꯟꯅ ꯄꯥꯝꯖꯗꯦ ꯍꯥꯏꯕꯁꯤꯃ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯑꯋꯥꯡ ꯑꯣꯟꯅ ꯆꯥꯔꯕ ꯏꯃꯨꯡ ꯑꯗꯨ ꯏꯃꯣꯏꯅꯨ ꯏꯕꯦꯟꯅ ꯄꯥꯝꯖꯕ ꯋꯥꯐꯝ ꯑꯣꯏ꯫ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯅꯣꯡꯃꯒꯤ ꯀꯥꯎꯔꯣꯏꯗꯕ ꯊꯧꯔꯝ ꯑꯌꯨꯛꯇ ꯐꯃꯨꯡꯗꯒꯤ ꯍꯦꯛ ꯍꯧꯒꯠꯄꯒ ꯈꯨꯠꯁꯥ ꯃꯉꯥꯅ ꯍꯦ ꯏꯃꯥ ꯂꯩꯁꯤꯔꯦꯟ ꯂꯩꯄꯨꯟꯕꯤ ꯍꯥꯏꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯁꯣꯛꯂꯒ ꯂꯥꯏꯕꯛꯇ ꯑꯍꯨꯝꯂꯛ ꯅꯝꯒꯅꯤ꯫ ꯈꯨꯠꯁꯥ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯈꯨꯕꯤ ꯑꯃꯁꯨꯡ ꯈꯨꯅꯤꯡꯊꯧ ꯑꯅꯤꯅ ꯅꯥꯇꯣꯟꯗ ꯊꯝꯂꯒ ꯁꯣꯔ ꯀꯥꯝꯕ ꯃꯇꯝꯗ ꯌꯦꯠ ꯑꯣꯏ ꯌꯦꯡꯂꯒ ꯁꯣꯔꯅ ꯌꯦꯠꯇ ꯍꯣꯔꯕ ꯈꯣꯡ ꯌꯦꯠꯅ ꯂꯩꯃꯥꯏꯗ ꯀꯨꯝꯊꯔꯒ ꯅꯦꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯗ ꯍꯣꯔꯕꯗꯤ ꯌꯦꯠꯀ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯀꯣꯔꯧꯍꯟꯕ ꯅꯨꯃꯤꯠꯄꯨ ꯈꯨꯔꯨꯝꯖꯒꯅꯤ꯫ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯆꯤꯟꯌꯥ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯀꯅꯤ꯫ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯪꯒꯣꯜ ꯋꯥꯏ ꯁꯤꯠꯆꯤꯟꯒꯅꯤ꯫ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯅ ꯋꯥꯏ ꯁꯤꯠꯄꯤꯒꯅꯤ꯫ ꯅꯣꯡꯃꯗ ꯋꯥꯏ ꯁꯤꯠꯆꯤꯟꯕꯁꯤ ꯑꯍꯨꯝꯂꯛ ꯁꯤꯠꯀꯅꯤ꯫ ꯃꯗꯨꯗꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯃꯉꯥꯡꯒꯤ ꯃꯇꯝ, ꯅꯨꯃꯤꯠ ꯌꯨꯡꯕ ꯂꯨꯋꯥꯡꯒꯤ ꯃꯇꯝ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯃꯟꯒꯤ ꯃꯇꯝ ꯑꯍꯨꯝ ꯑꯁꯤ ꯏꯃꯣꯏꯅꯨ ꯏꯕꯦꯟꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯄꯥꯟ ꯂꯦꯡꯊꯣꯔꯛꯄ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯊꯣꯡꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯤꯡꯅ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯂꯦꯡꯁꯤꯜꯂꯤꯕ ꯐꯨꯡꯒꯥ ꯂꯥꯏꯔꯨꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯃꯩꯔꯥ ꯌꯥꯎꯅ ꯍꯥꯟꯅ ꯀꯠꯊꯣꯛꯀꯅꯤ꯫ ꯀꯣꯟꯅ ꯐꯨ ꯍꯧꯕ ꯆꯥꯛ ꯊꯣꯡꯒꯅꯤ꯫ ꯁꯣꯟꯒꯗꯕ ꯂꯥꯏꯔꯣꯟ ꯍꯦ ꯏꯃꯣꯏꯅꯨ ꯏꯕꯦꯟꯅ ꯑꯌꯨꯛꯀꯤ ꯆꯔꯥ ꯅꯣꯡꯗꯝꯕꯤꯌꯨ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯅꯣꯡꯈꯥꯏꯕꯤꯌꯨ, ꯏꯆꯤ ꯇꯠꯄꯤꯒꯅꯨ, ꯏꯈꯣꯡ ꯀꯪꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯩ ꯆꯪꯗ꯭ꯔꯤꯕ ꯆꯦꯡ ꯃꯅꯥ ꯃꯁꯤꯡ ꯊꯣꯡ ꯊꯥꯛꯅꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛꯇ ꯀꯠꯊꯣꯛꯂꯒ ꯊꯧꯅꯤꯖꯒꯅꯤ꯫ ꯊꯧꯅꯤꯖꯕ ꯍꯦꯛ ꯂꯣꯏꯕꯒ ꯐꯨ ꯍꯧꯕ ꯆꯥꯛ ꯊꯣꯡꯒꯅꯤ꯫ ꯄꯣꯂꯥꯡꯈꯣꯛ ꯃꯈꯥ ꯂꯤꯠꯄ, ꯀꯣꯟꯊꯣꯡ ꯁꯝꯕꯜ ꯂꯤꯠꯄ, ꯁꯦꯕꯣꯠ ꯃꯥꯏꯔꯦꯟ ꯃꯔꯤ ꯃꯈꯥ ꯂꯤꯠꯇꯨꯅ ꯆꯠꯄ ꯑꯆꯨꯝꯕ ꯂꯝꯕꯤ ꯅꯠꯇꯦ꯫ ꯃꯗꯨꯅ ꯀꯣꯟꯊꯣꯡꯗ ꯆꯠꯄꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯇꯥꯟꯕ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯃꯇꯝꯗ ꯊꯦꯡꯅꯒꯅꯤ꯫ ꯂꯣꯏꯗꯥꯝ ꯋꯥꯛꯆꯤꯡꯊꯥ ꯆꯩꯔꯥꯎꯕ, ꯀꯣꯡꯕ ꯂꯩꯊꯣꯡ ꯐꯥꯠꯄ, ꯁꯅꯥꯃꯍꯤ ꯆꯦꯡ ꯍꯣꯡꯕ, ꯄꯥꯈꯪꯕ ꯆꯦꯡ ꯍꯣꯡꯕ, ꯃꯦꯔꯥ ꯆꯥꯎꯔꯦꯟ ꯍꯧꯕ, ꯂꯝꯇꯥ ꯊꯥꯡꯖ ꯁꯥꯔꯣꯏ ꯈꯥꯡꯕ ꯑꯃꯗꯤ ꯃꯦꯔꯥ ꯊꯥꯎꯃꯩ ꯆꯤꯡꯈꯠꯄ ꯅꯨꯃꯤꯠ ꯂꯥꯏꯒꯤ ꯂꯥꯏꯊꯧ ꯂꯩꯕ ꯅꯨꯃꯤꯠꯁꯤꯡꯁꯤꯗ ꯌꯨꯝꯗꯤꯟꯕ ꯑꯃꯗꯤ ꯐꯝꯗꯤꯟꯅꯕ ꯌꯥꯗꯦ꯫ ꯄꯨꯟꯁꯤ ꯃꯌꯦꯡ ꯇꯥꯏ ꯍꯥꯏꯕꯁꯤ ꯏꯃꯣꯏꯅꯨ ꯏꯕꯦꯟꯅ ꯍꯥꯏꯕꯅꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯏꯃꯣꯏꯅꯨ ꯏꯃꯥꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯕ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯖꯕ ꯈꯣꯏꯔꯝꯖꯕ ꯃꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯕꯨ ꯅꯥꯀꯣꯟꯕꯤꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯌꯥꯕ ꯌꯥꯗꯕ, ꯇꯧꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯗꯕ ꯑꯃꯗꯤ ꯂꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌా ꯑꯃ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯃꯐꯝ ꯀꯌꯥꯗ ꯑꯃꯗꯤ ꯌꯨꯝ ꯀꯌꯥꯗ ꯃꯤꯑꯣꯏ ꯀꯌꯥꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯊꯧꯁꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯕ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯒꯗꯕ ꯀꯌꯥꯗꯒꯤ ꯃꯥꯡꯊꯔꯛꯄ ꯀꯌꯥ ꯑꯃ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ?
ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄꯃ ꯅꯨꯃꯤꯗꯥꯡꯗ ꯆꯥꯈꯤꯕ ꯆꯥꯛ ꯆꯥꯈꯤꯕꯒꯤ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯡ ꯑꯗꯨ ꯐꯦꯡꯗꯅ ꯑꯍꯤꯡ ꯆꯨꯞꯄꯃ ꯊꯝꯕꯁꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏ꯫ ꯃꯁꯤ ꯂꯟꯁꯨ ꯄꯤꯗꯦ ꯏꯃꯨꯡꯗꯨꯗ꯫ ꯃꯗꯨꯅ ꯃꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄꯃ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯡ ꯑꯁꯤ ꯐꯦꯡꯗꯅ ꯊꯝꯕꯁꯤ ꯇꯉꯥꯏꯐꯗꯅ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕꯁꯤꯃ ꯃꯤꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯔꯣ꯫ ꯑꯃꯗꯤ ꯆꯥꯕ ꯂꯣꯏꯕꯒ ꯅꯨꯃꯤꯗꯥꯡꯗꯨꯃꯛꯇꯗ ꯐꯦꯡꯉꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯊꯝꯕꯤꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯂꯩꯕ ꯃꯇꯝꯗ ꯏꯃꯨꯡꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯈꯣꯡꯄꯥꯛꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯕꯁꯤ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯑꯃꯗꯤ ꯃꯗꯨ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯌꯥꯗꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯍꯧꯔꯁꯤ꯫ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯕ ꯐꯠꯇꯕ ꯑꯃꯅꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯄꯣꯠꯆꯩ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯗꯤ ꯍꯋꯥ ꯒꯥꯔꯤ ꯑꯆꯧꯕꯁꯤꯡ ꯂꯩꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯒ ꯂꯩꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏ꯫ ꯑꯃꯗꯤ ꯐꯠꯇꯕ ꯅꯨꯃꯤꯠꯁꯤꯡꯁꯨ ꯂꯩ꯫ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯕꯥꯛꯄꯣꯛꯄ, ꯁꯒꯣꯜꯁꯦꯜ ꯑꯃꯗꯤ ꯊꯥꯡꯖ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯍꯋꯥ ꯒꯥꯔꯤ ꯑꯃꯗꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯒꯥꯔꯤꯁꯤꯡ ꯂꯩꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯃꯤꯠꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯃꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯦ ꯃꯁꯤꯗꯩ ꯍꯦꯟꯅ ꯐꯕ ꯂꯩꯇ꯭ꯔꯦ꯫ ꯑꯃꯗꯤ ꯂꯟꯁꯨ ꯌꯥꯝꯅ ꯆꯪꯒꯅꯤ꯫ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯒꯟꯕ ꯏꯃꯨꯡꯗꯨꯗ ꯂꯟ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯆꯪꯉꯣꯏ꯫ ꯃꯅꯦꯝ ꯃꯀꯨꯕꯨ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤ, ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯗꯧꯅ ꯈꯟꯕꯤ ꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯊꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯃꯨꯡꯗꯨꯗ ꯆꯤꯟꯇꯥꯇ ꯇꯧꯗꯨꯅ ꯂꯩꯕ, ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯨꯅꯇ ꯂꯩꯕ, ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯃꯗꯤ ꯃꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯈꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯀꯟꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗꯨꯅ ꯂꯩꯕ ꯏꯃꯨꯡ ꯑꯗꯨ ꯃꯁꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯟ ꯆꯪꯒꯅꯤ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯃꯨꯡ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯒ ꯀꯂꯛꯄ, ꯁꯦꯝꯖꯤꯟꯕ, ꯊꯃꯥꯏꯁꯤꯟꯕ, ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏ꯫ ꯃꯤꯒꯤ ꯃꯄꯤ ꯇꯥꯍꯟꯕ, ꯊꯃꯣꯏ ꯅꯥꯍꯟꯕ ꯃꯁꯤ ꯐꯠꯇꯦ꯫ ꯃꯤꯅ ꯁꯥꯎꯔꯒ ꯁꯥꯞ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯈꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯁꯥꯎꯔꯒ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩꯗ ꯇꯥꯏꯅꯕ, ꯂꯪꯈꯥꯏꯕ, ꯄꯩꯁꯥ ꯁꯦꯒꯥꯏꯕ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯏꯟꯁꯥꯡ ꯍꯥꯎꯗꯦ ꯍꯥꯏꯗꯨꯅ ꯄꯨꯈꯝ ꯂꯪꯈꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯗꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯑꯃꯗꯤ ꯂꯧꯀꯥꯡ ꯇꯣꯏꯅ ꯀꯟꯊꯕꯤꯕ, ꯁꯨꯃꯥꯡ ꯇꯦꯂꯣꯡ ꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤꯡꯁꯤ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯂꯟ ꯆꯪꯒꯅꯤ꯫ ꯂꯦꯇ꯭ꯔꯤꯟꯗ ꯈꯣꯡ ꯍꯥꯝꯕꯗ ꯆꯪꯂꯨꯕ ꯐꯤꯔꯣꯜ ꯑꯗꯨ ꯑꯃꯨꯛ ꯆꯪꯂꯛꯑꯒ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ꯫ ꯈꯣꯡ ꯍꯥꯝꯂꯨꯔꯒꯗꯤ ꯈ꯭ꯋꯥꯡ ꯐꯥꯎꯕ ꯏꯁꯤꯡ ꯆꯥꯏꯊꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯡꯉꯤ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯀꯠꯄ ꯂꯥꯏꯅ ꯂꯧꯔꯣꯏ꯫ ꯇꯨꯝꯕꯗ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜꯗꯨ ꯁꯦꯠꯂꯒ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ, ꯂꯟ ꯆꯪꯗꯦ꯫ ꯑꯃꯗꯤ ꯈꯨꯖꯤꯜ ꯁꯥꯡꯅ ꯈꯥꯛꯇꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯃꯁꯤꯁꯨ ꯐꯠꯇꯦ꯫ ꯃꯔꯝꯗꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯠꯇ ꯍꯥꯎꯊꯤ ꯀꯌꯥ ꯑꯃ ꯈꯨꯖꯤꯟꯗꯨꯗ ꯌꯥꯎꯈꯤꯕ ꯀꯌꯥꯗꯨꯅꯁꯨ ꯐꯠꯇꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯃꯗꯤ ꯃꯁꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅꯁꯨ ꯌꯥꯗꯦ꯫ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯆꯧꯕ ꯑꯃꯗ ꯊꯨꯝ ꯈꯨꯌꯥ ꯑꯃ ꯍꯥꯞꯂꯒ ꯏꯁꯤꯡ ꯊꯟꯅ ꯍꯩꯖꯤꯜꯂꯒ ꯌꯨꯝꯒꯤ ꯀꯥꯗ ꯊꯝꯕ ꯂꯟ ꯆꯪꯒꯅꯤ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯤꯟꯗꯣꯛꯄꯤꯌꯨ꯫ ꯂꯝ ꯋꯥꯏ ꯇꯩꯅꯕ ꯏꯁꯤꯡꯗ ꯊꯨꯝ ꯈꯔ ꯈꯔ ꯍꯥꯞꯂꯒ ꯇꯩꯕꯁꯤꯁꯨ ꯂꯟ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ, ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯃꯅꯨꯡꯒꯤ ꯂꯦꯇ꯭ꯔꯤꯟꯗ ꯊꯝꯕ, ꯂꯦꯇ꯭ꯔꯤꯟ ꯍꯥꯏꯕꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯦꯇ꯭ꯔꯤꯟ ꯊꯝꯕꯁꯤ ꯐꯠꯇꯦ꯫ ꯖꯒꯥ ꯂꯩꯔꯒꯗꯤ ꯂꯦꯇ꯭ꯔꯤꯟꯗꯨ ꯇꯣꯉꯥꯟꯅ ꯁꯥꯕ ꯐꯩ꯫ ꯌꯨꯝꯒꯤ ꯆꯤꯡꯈꯩ ꯅꯣꯡꯄꯣꯛ ꯃꯩꯔꯝꯗ ꯂꯦꯇ꯭ꯔꯤꯟ ꯁꯥꯕ ꯐꯠꯇꯦ, ꯂꯟ ꯆꯪꯕ ꯉꯝꯗꯦ꯫ ꯊꯕꯛ ꯁꯨ ꯅꯣꯝꯕ, ꯀꯟꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯗꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯥꯎꯐꯗꯦ꯫ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯠꯇꯦ꯫ ꯂꯥꯏꯗ ꯍꯩꯔꯥ ꯀꯠꯄ, ꯁꯤꯇ꯭ꯔ ꯂꯩꯕ ꯑꯄꯨꯝꯕ ꯍꯩ ꯀꯠꯄ ꯐꯠꯇꯦ꯫ ꯅꯣꯡꯃ ꯄꯥꯟꯕ ꯄꯨꯔꯅꯤꯃꯥꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯗ ꯆꯦꯡ ꯍꯩꯔꯥ ꯉꯝꯖꯕ ꯈꯔ
ꯀꯠꯄ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯍꯜꯂꯤ ꯊꯧꯕꯥꯜ ꯂꯩꯆꯥ ꯑꯐꯕꯗ ꯀꯠꯄꯤꯌꯨ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅ ꯃꯔꯣꯏ ꯍꯦꯛꯄ ꯊꯣꯡꯗ꯭ꯔꯒꯁꯨ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯒꯗꯤ ꯃꯔꯣꯏ ꯅꯥꯄꯤ ꯏꯟꯁꯥꯡꯅꯆꯤꯡꯕ ꯍꯦꯛꯄ ꯐꯠꯇꯦ ꯄꯣꯔꯥꯡꯈꯣꯛ ꯀꯣꯟꯊꯣꯡ ꯆꯩ ꯂꯤꯠꯄ ꯐꯠꯇꯦ ꯆꯥꯛꯈꯨꯝ ꯆꯥꯛ ꯊꯣꯡꯅ ꯃꯔꯣꯏ ꯃꯄꯥꯡ ꯍꯦꯛꯄꯁꯤꯁꯨ ꯑꯉꯥꯟꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏ ꯅꯨꯄꯤꯁꯤꯡꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯗꯤ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯦ ꯃꯤꯌꯥꯝꯁꯨ ꯊꯣꯏꯗꯣꯛꯅ ꯈꯪꯅꯔꯕꯗꯨꯅꯤ ꯏꯔꯨꯖꯗꯅ ꯆꯥꯛ ꯊꯣꯡꯕ ꯐꯠꯇꯦ ꯃꯁꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯌꯥꯗꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ